ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯆꯥꯛꯅꯤꯕ ꯑꯍꯟ ꯑꯃꯅ ꯅꯣꯡꯃ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤꯅꯕ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯃꯧ ꯑꯃꯅ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯎꯔꯝꯃꯤ. "ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯊꯣꯡꯖꯤꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯍꯦꯛ ꯆꯥꯛ ꯅꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯅꯠꯇꯕ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯅꯤꯔꯨꯆ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯐꯨꯕꯤꯒꯅꯨꯋꯣ. ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ." "ꯆꯥꯛ ꯂꯥꯝꯃꯗꯤ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯒ ꯅꯄꯥ ꯑꯁꯤꯕꯒꯗ ꯍꯥꯏꯔꯨꯆꯣ. ꯃꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯟ ꯑꯁꯤ ꯂꯦꯞꯂꯝꯂꯕ ꯗꯥꯎ ꯑꯗꯨꯝ ꯌꯥꯗ꯭ꯔꯕꯅꯤ. ꯃꯃꯥ ꯃꯄꯥꯅꯤꯅ ꯁꯤꯅꯤꯅ ꯁꯤꯔꯕꯗꯤ ꯃꯆꯥꯁꯤꯁꯨ ꯀꯣꯛ ꯌꯥꯎꯔꯒ ꯁꯤꯈꯣꯗꯅ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯃꯆꯥ ꯑꯃꯣꯠꯄ ꯑꯄꯠꯄꯁꯦ ꯑꯩꯈꯣꯏꯗ ꯂꯪꯁꯤꯜꯂꯝꯂꯒ ꯍꯦꯛꯇ ꯁꯤꯈꯤ ꯍꯥꯏꯋꯥꯅꯤ." ꯅꯨꯄꯥ ꯑꯗꯨꯅ, "ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦꯅꯦꯍꯦ, ꯇꯥꯟꯊꯣꯛꯈ꯭ꯔꯣꯅꯦ. ꯈꯔ ꯆꯥꯎꯔꯗꯤ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯔꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ." "ꯏꯁ, ꯀꯔꯤꯒꯤ ꯍꯥꯏꯗꯧꯔꯤꯕ? ꯃꯥꯒꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯧꯔꯦ ꯀꯩꯅꯣ. ꯌꯨꯝꯂꯣꯟꯅꯔꯒ ꯂꯣꯏ ꯂꯧꯁꯤꯟꯈ꯭ꯔꯦꯅ ꯃꯤꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ." "ꯑꯗꯨꯗꯤ ꯑꯩ ꯉꯥꯡꯅꯒꯦ. ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯤꯅꯦꯍꯦ. ꯃꯁꯤ ꯑꯃꯨꯛꯀ ꯐꯨꯒꯦꯗ." "ꯑꯌꯣ, ꯐꯨꯕꯤꯒꯅꯨꯋꯣ." ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯤꯅꯣꯅꯦ? ꯈꯪꯅꯤꯗꯅ. ꯑꯩꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤꯁꯤꯡꯁꯦ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯍꯧꯔꯒꯦꯗꯅ." "ꯀꯅꯥꯅꯣ ꯑꯍꯜ ꯑꯁꯤꯅ? ꯑꯁ, ꯑꯩꯗꯤ ꯇꯜꯂꯤꯗ. ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯆꯠꯇꯕꯤꯗ ꯇꯨꯝꯂꯒ ꯑꯣꯏꯅ ꯂꯩꯅꯤꯀꯣ." ꯅꯨꯄꯥ ꯑꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯃ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯍꯜ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅꯤ. ꯅꯨꯄꯥ, ꯆꯖꯤꯛ ꯈꯔ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯕ. ꯑꯍꯜ, ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨꯕ. ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕ." "ꯀꯔꯥꯏꯗꯅꯣ ꯆꯖꯤꯛ ꯂꯩꯍꯧꯔꯤꯕꯣ? ꯅꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯉꯣ." ꯂꯥꯏ ꯑꯍꯜ ꯑꯗꯨꯅ, "ꯏꯁꯨꯗꯕꯨ ꯈꯨꯠꯁꯥ ꯃꯃꯤ ꯇꯥꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣꯅꯦ ꯏꯕꯦꯝꯃ?" "ꯑꯦ, ꯅꯨꯄꯥ, ꯆꯖꯤꯛꯇꯣ ꯄꯨꯊꯣꯔꯛꯎꯅꯦꯍꯦ. ꯃꯁꯤ ꯑꯍꯜꯁꯦ ꯈꯣꯟꯗꯥ ꯑꯃꯕꯨ ꯇꯧꯏ." "ꯑꯁ, ꯆꯖꯤꯛ ꯄꯥꯏꯔꯀꯥꯟꯁꯤꯗꯕ ꯈꯨꯠꯀ ꯂꯣꯏꯅ ꯅꯞꯄꯦꯕ." "ꯆꯥꯛꯅꯤꯕ ꯑꯍꯜ, ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯃꯣꯏꯅ ꯀꯥꯏꯅ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯨ? ꯑꯉꯥꯡ ꯑꯁꯦ ꯑꯍꯜꯅ ꯊꯑꯣꯏꯒꯤ ꯑꯩꯈꯣꯏꯗ ꯆꯠꯂꯨꯆꯣ, ꯑꯣꯠꯂꯨꯆꯣꯅ ꯊꯥꯔꯛꯏꯔꯣꯕ? ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯐꯖꯕꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯪꯒꯤ ꯅꯇꯧꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯃꯤ ꯃꯈꯟꯗꯨꯕꯨꯅꯤꯅꯦ." "ꯃꯣꯏ ꯅꯨꯄꯥ, ꯃꯁꯤ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯁꯦ ꯑꯃꯨꯛꯇ ꯉꯛꯁꯝꯁꯦ ꯄꯥꯏꯔꯒ ꯏꯜꯂꯨ ꯂꯥꯎꯋꯣ. ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯍꯥꯏꯕ." "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯍꯜ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ? ꯑꯩ ꯈꯛꯇ ꯈꯪꯕ꯭ꯔꯕꯣ?" "ꯀꯩ ꯍꯥꯏꯕ ꯅꯨꯄꯥ?" "ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯣ ꯑꯩ ꯊꯕꯛ ꯇꯧꯒꯦꯕ." "ꯍꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ. ꯍꯤꯡꯆꯥꯕꯤꯒꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯕꯁꯦ ꯑꯍꯜ ꯅꯪ ꯎꯗꯕ꯭ꯔꯥ ꯍꯥ? ꯑꯩꯒꯤ ꯅꯨꯄꯥꯒꯤꯁꯦ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯤꯔꯣ? ꯅꯠꯇ꯭ꯔꯒ ꯑꯍꯟ ꯆꯥꯛꯅꯤꯕꯁꯤꯒꯤ ꯃꯤꯆꯪꯂꯣ ꯍꯥꯏꯕ?" "ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯆꯪꯅꯤꯅꯦ." ꯂꯥꯏ ꯑꯍꯜ ꯑꯗꯨꯅ, "ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯊꯨꯡ ꯄꯛꯂꯗꯕꯅꯤ. ꯃꯥꯕꯨ ꯂꯥꯏꯊꯨꯡ ꯑꯗꯨꯗꯒꯤ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯥꯛꯎꯀꯣ. ꯏꯁꯨ ꯅꯨꯄꯥ, ꯂꯥꯛꯑꯣ. ꯄꯨꯄꯨꯒꯤ ꯌꯨꯝꯗ ꯄꯨꯄꯨꯒ ꯂꯩꯔꯨꯔꯁꯤ." "ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦꯅ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤꯕꯁꯤꯕꯨ ꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯂꯝꯃꯤꯅꯣ ꯍꯥꯏꯕ?" "ꯍꯥꯍꯥꯌꯣ, ꯂꯥꯏꯊꯨꯡ ꯄꯛꯀꯅꯤ ꯀꯥꯏꯅ. ꯁꯣꯝꯕꯨ ꯂꯥꯏꯊꯨꯡꯒꯤ ꯃꯍꯤꯛ ꯄꯨꯔꯒ ꯆꯠꯄꯤꯕ꯭ꯔꯣ? ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯣ? ꯌꯥꯝ ꯊꯨꯅꯕꯨ ꯃꯥꯡꯈ꯭ꯔꯦꯅꯦ." "ꯅꯨꯄꯤ, ꯅꯪꯒꯤ ꯈꯨꯗꯥꯡꯗꯣ ꯀꯩꯅꯣ? ꯑꯁ, ꯌꯥꯝ ꯍꯩꯅꯗꯤꯌꯦ." "ꯏ, ꯃꯃꯥꯏꯁꯨꯅꯦ. ꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯤꯅꯤꯡꯉꯛꯑꯦꯕꯣ." "ꯀꯩꯅꯣ, ꯑꯩꯒꯤ ꯈꯨꯠ ꯂꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏꯕꯁꯤꯕꯣ? ꯅꯨꯄꯥ, ꯀꯩꯅꯣ ꯁꯤꯕꯨ? ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ."
Nakhutta nate, namaisu, nangaksam,su, nasa pumba oiramni. Hojik ahal aduna laithung pa ona hairambado. Aduni, nangna hojik laithung pa ise. Oh, oningi. Karaidano, nupa, nangna chengkribaduba. Hojiki ahal ado amukta thiruse haiba. Ima, aidi kamai tawni sidi. O ahal do thibane cheli se. Ayumda ka hanjilaroi. Nupi aphabi masak thire sukaidi. Phabu pharabadi ama thiraga ningon mawa ilaga adum lejarurage. Lai ahal aduna kana lejadraba angang adu puduna ahan aduna lairiba yum aduda poraktuna leiminarami. Angang adu sumabuk mapau phaba pukchen chawba thamoi sengbana lai ahal aduna yamna nungsirami. Aduna angang adugi mamingsu ahan aduna yam nungsina Sanathoi haina su kaubirami. Aduga mabanima khun khuding yumthong khuding chatuna angamba potchai haphalami. Mina hapakpa henjang napi cheng hawai singdu lai ahal aduna tolataraba asonma mi singda amuk pirami. Lai ahal aduna isu Sanathoi lao na thiengkrene chatnaba tawsine. Hoi pupu, ado pupu ngasina karona satoino. Isu Sanathoi bu karomda chatningene. Aidi asomda numit thopa romda chatningi. Isu na haiba mai kairomda chatke. Lao lao. Ado pupu ibani se phana lapna chatlasu halakpadadi yam thuni yawra ise kamaina no. Adugane aidi pot mayam purasu sungawa dingo. Isu na thamoi sengda thabak tawriba makhaidi migi mating pangliba makhaidi isu sungawa roine. Aidi migi mating mayam pangni pupu. Aduni dana isu sidi. Puksen sengba, pukchen chawba, migi awana da mating pangba, migi di matam pumbada, lailay, michanglay. Pataba migi di luraba, chiraba matamda magini haibada, midi larada na hui pawba, michanglay roidoribani. Adudi pupuse, aigidi lai niko. Hahaha, isugidi pupuse, laisu, misu, lonya taredana. Adudi ibani. Kulasigi yumthong khudingda changba haurasiko. Hoi pupu. Sanathoi gi mapuga do yumthong khuding changduna angamba cheng hawai henjang na pinirami. Miyoi kharana nungsina hapirei khara amana thina ngangduna tanthokpirakpa tawbirami. Chahi khara haukhre Sanathoi chahi 15 muk suri haujikti laibak aduda lai ahal aduga Sanathoi gasi mina khangdaba leisilakri. Aduna nongmadi konungda ningthauna moi ani bu kaukhatlami. Ningthauna noi ani si oire laibak asida maming yamna chatlibasidi. Ningthau aingondagi bu noi ani na bu hena mina masak khangnaraba maline. Nati noi ani sibu mitrang mahiga yamna haiba jalo haibanine. Lai ahal aduna iningthauna phongdok piribu wafam ado nana isu ipudi Bab taba ngamdrene. Yaragadi mayek sengna phongdok piragadi yamna nungaijagani do iningthau. Aina noi ani se konung asida kaubagi maramdi atai karisu natene. Noi ani gi maramda ningthau aingonda wakatpa mi yamna leibagini ne. Inaisa mi singdo mafam asida loina kaura uhe. Lanmina hoi iningthau. Sanathoi na Pupu, ibani bu phadoi jalo. Nang bu ngasi phawbada mingonda laluba. Tawhaidaba thabak tawruba yawbro. Yawdrabadi karigi phadoinyo isu. Pupu yawribasidi thamoi sengna. Thawna leiba. Ningthau asi mamangda leptuna leyo. Pupuga wari sage ko. Hoi pupu. Lanmi aduna. Iningthau mi singdo sidaro nya lejari. Khara madi chatpa ngamdaba yawbana ngarang purakpa ngamjadre ningthau. Ningthau aduna moi khara sigi wahana tasi. Chakni ba ahal mangda leiriba mising ase munna mukta yengu. Laithung pakpa, mamit tangba, mana tadaba, makhong chingba, mangak paiba maron thoktaba, kaptuna ta leiba, noktuna ta leiba mi mayam ase.
ꯑꯗꯒꯤ ꯅꯨꯄꯤ ꯂꯥꯏꯊꯨꯡꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯡꯂꯕꯁꯤꯃꯗꯤ ꯆꯍꯤ 10 ꯍꯦꯜꯂꯕ ꯐꯥꯎꯕ ꯐꯕ ꯉꯝꯗ꯭ꯔꯤ꯫ ꯑꯍꯟꯅ ꯐꯅꯤꯡꯂꯕꯗꯤ ꯑꯍꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤ ꯍꯥꯏ꯫ ꯅꯠꯇꯦ, ꯑꯍꯟꯕꯨ ꯃꯥꯡꯕꯁꯨ ꯍꯩꯕ꯭ꯔꯣꯅꯦ? ꯂꯥꯟꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧ, ꯃꯥꯡꯍꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯁꯦ꯫ ꯅꯣꯏ ꯑꯃꯨꯛꯇ ꯌꯥꯎꯔꯛꯈꯤꯅꯨ꯫ ꯀꯔꯤ ꯇꯧꯔꯦ ꯑꯍꯜ, ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ? ꯃꯁꯤꯒꯤ ꯑꯣꯏꯔꯦ ꯏꯅꯤꯡꯊꯧꯅ ꯏꯁꯨ ꯏꯄꯨꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯗꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯣꯛꯇꯅꯒ ꯇꯧꯏꯅꯦꯍꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ꯫ ꯏꯅꯤꯡꯊꯧ, ꯑꯍꯜ ꯑꯁꯦ ꯐꯨꯊꯔꯒꯦ꯫ ꯑꯩꯅ ꯅꯣꯏꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯃꯧ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯃꯍꯩ ꯍꯩꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯥꯅ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯍꯥꯞꯇ꯭ꯔꯕꯗꯤ ꯃꯍꯩ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯊꯨꯡ ꯄꯥꯍꯜꯂꯝꯂꯒ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯃꯧ ꯐꯖꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯆꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯍꯧꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯒꯤ ꯂꯥꯏꯊꯨꯡꯁꯦ ꯐꯍꯜꯂꯣ ꯑꯃꯨꯛꯇ꯫ ꯍꯧꯖꯤꯛ ꯐꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯍꯥꯏꯕ꯫ ꯃꯁꯤꯒꯤ ꯃꯧꯁꯤꯃꯗꯤ ꯌꯥꯏꯅꯦꯍꯦ꯫ ꯅꯨꯄꯤ, ꯅꯪ ꯁꯣꯝꯗ ꯂꯦꯞꯄꯨ, ꯑꯗꯨꯒ ꯅꯣꯏ ꯑꯇꯩꯗꯤ ꯄꯦꯟꯗꯕ ꯍꯥꯏꯅꯔꯔꯣꯏꯗ꯭ꯔꯣ? ꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ, ꯑꯍꯜ ꯑꯁꯤꯅ ꯑꯩꯒꯤ ꯈꯣꯡ ꯆꯤꯡꯍꯜꯂꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯇꯧꯔꯨꯕꯒꯤ ꯅꯠꯆꯗꯦ꯫ ꯍꯣꯏ, ꯑꯩꯅ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯨꯅ ꯏꯄꯥꯗ ꯈꯔ ꯀꯟꯅ ꯀꯥꯎꯔꯨꯕꯒꯤꯅꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯑꯍꯟ ꯑꯁꯤꯅꯅꯤ꯫ ꯍꯥꯟꯅꯗꯤ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯋꯥꯅ ꯍꯜꯂꯛꯄꯗ ꯏꯃꯨꯡꯒꯤ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯝꯕ ꯐꯪꯖꯗꯅ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕꯅꯣ꯫ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯧꯒꯠꯆꯔꯛꯄ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯏꯁꯧ ꯂꯥꯡꯕ ꯐꯪꯈꯤꯗꯕ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯅ ꯑꯍꯜ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕꯤꯔꯅꯨ, ꯏꯁꯧ ꯇꯥꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡ ꯆꯤꯡꯕꯁꯤꯗꯤ ꯐꯍꯟꯕꯤꯌꯨꯅꯦ꯫ ꯑꯩ ꯏꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯖꯔꯔꯣꯏ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏ꯫ ꯅꯇꯩ ꯅꯅꯥꯎꯅ ꯁꯣꯝꯗ ꯂꯦꯞꯄꯨ꯫ ꯑꯇꯩꯗꯤ ꯑꯃꯁꯤꯗꯤ ꯃꯅꯥ ꯄꯪꯕꯗꯨꯔꯥ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅ? ꯀꯅꯥꯅꯣꯝꯇ ꯃꯅꯥ ꯄꯪꯕ ꯃꯤꯁꯤꯒꯤ ꯄꯦꯟꯗꯕ ꯍꯥꯏꯍꯜꯂꯨ꯫ ꯀꯟꯅ ꯍꯥꯏꯌꯨ, ꯇꯥꯔꯝꯃꯔꯣꯏ꯫ ꯃꯅꯥ ꯄꯪꯕꯅ ꯏꯅꯤꯡꯊꯧ, ꯑꯍꯜ ꯑꯁꯤꯒ ꯑꯉꯥꯡꯒꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯅꯥꯄꯪꯕꯁꯦ ꯑꯃꯨꯛꯇ ꯐꯍꯜꯂꯨꯅ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯨꯕꯗꯧꯅ ꯐꯨꯊꯔꯅꯤ꯫ ꯃꯅꯥ ꯄꯪꯕ ꯃꯤꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯅꯥꯄꯪꯂꯤꯕꯗꯨꯅ? ꯍꯥ? ꯂꯥꯟꯃꯤ ꯑꯃꯅ ꯀꯔꯤꯒꯤ ꯅꯅꯥ ꯄꯪꯉꯤꯅꯣ ꯍꯥꯏꯕ, ꯅꯅꯥ ꯑꯐꯟꯕꯗꯣ? ꯇꯥꯔꯦ, ꯈꯔ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯒ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯐꯨꯖꯕꯗ ꯃꯅꯥꯗ ꯏ ꯈꯔ, ꯍꯥꯏꯕꯗꯤ ꯈꯨꯖꯥꯏ ꯑꯃꯃꯨꯛ ꯇꯥꯈꯤꯕꯒꯤ ꯑꯩꯕꯨ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯅꯥ ꯄꯪꯍꯜꯂꯝꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯨꯕꯗ ꯆꯥꯛꯅꯤꯕ ꯃꯥꯅ ꯌꯥꯎꯔꯛꯄꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯣꯕ? ꯏꯅꯥꯏꯁꯥ, ꯃꯅꯥ ꯄꯪꯕ ꯅꯨꯄꯥꯗꯣ ꯑꯁꯣꯝꯗ ꯂꯦꯞꯍꯜꯂꯨ, ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯅꯨꯀꯣ꯫ ꯑꯇꯩꯗꯤ? ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯤꯅ ꯑꯩꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤꯅ ꯀꯔꯣꯝꯗ ꯑꯣꯜꯂꯒ ꯉꯥꯡꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯁꯤꯗ ꯂꯦꯞꯄꯨꯁꯦ, ꯑꯗꯨꯒ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯑꯍꯜ ꯑꯁꯤꯗ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣই꯫ ꯃꯤꯠ ꯇꯥꯡꯂꯤꯉꯩꯁꯤꯗ ꯅꯥ ꯑꯃꯨꯛ ꯄꯪꯍꯜꯂꯝꯂꯕꯗꯤ ꯑꯩꯗꯤ ꯐꯝ ꯐꯝꯅ ꯑꯗꯨꯝ ꯁꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯩꯒꯤ ꯃꯤꯠ ꯇꯥꯡꯕꯁꯦ ꯑꯃꯨꯛꯇ ꯎꯍꯟꯕꯤꯔꯝꯃꯨ, ꯁꯤꯇꯪ ꯍꯥꯏꯖꯒꯦ꯫ ꯃꯤꯠ ꯇꯥꯡꯍꯜꯂꯝꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯑꯁꯦ ꯃꯅꯦꯝꯄꯣꯛ ꯑꯃ ꯑꯣꯏꯕꯗ, ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯃꯧ 3ꯅꯤ꯫ 3 ꯑꯃꯗꯤ ꯑꯩꯅ ꯑꯣꯠꯄ ꯍꯦꯟꯃꯟꯗꯅ ꯃꯄꯥꯝꯗ ꯍꯟꯈꯤꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫
ꯑꯃꯗꯤ ꯑꯩꯅ ꯐꯨꯃꯟꯗꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯏ, ꯑꯃꯕꯨꯗꯤ ꯑꯩꯒ ꯐꯠꯇꯕ ꯃꯥꯟꯅꯕꯅꯤꯅ ꯀꯌꯥ ꯉꯝꯅꯗꯦ, ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯗꯨꯃꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯍꯦꯟꯃꯟꯕꯅ ꯑꯩꯅ ꯈꯔ ꯊꯤꯅ ꯇꯧꯕꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ꯫ ꯑꯩꯅ ꯍꯥꯏꯕ ꯃꯈꯩ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯗꯨꯝ ꯏꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯩꯅ ꯐꯅ ꯊꯤꯅ ꯇꯧꯔꯕꯁꯨ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯒ ꯂꯩꯕꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯐꯠꯂꯝꯗꯕꯗꯒꯤ ꯐꯔꯛꯇꯧꯔꯦ꯫ ꯁꯤꯗꯤ ꯌꯥꯔꯔꯣꯏꯅ ꯍꯦꯟꯖꯥꯡ ꯑꯁꯥꯕꯗꯣ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯧ ꯑꯗꯣ ꯃꯃꯤꯠ ꯇꯥꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯗ ꯏꯃꯧꯁꯤꯡꯗꯣ, ꯎꯈꯤꯗꯕ ꯀꯨꯏꯔꯦꯅꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯃꯧ ꯅꯨꯄꯤꯅ ꯃꯤꯠ ꯇꯥꯡꯂꯒ ꯅꯪꯅ ꯑꯣꯏꯅ ꯎꯗ꯭ꯔꯤꯕꯗꯤ? ꯁꯨꯝꯗꯧꯕꯅꯤ ꯏꯅꯤꯡꯊꯧ, ꯅꯣꯡꯃ ꯑꯍꯜ ꯑꯁꯤꯒ ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯑꯔꯩ ꯑꯔꯩꯕ ꯈꯔ ꯍꯥꯞꯄꯤꯌꯨꯅ ꯍꯦꯛ ꯂꯥꯛꯄ꯫ ꯃꯗꯨꯗ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯑꯔꯩꯕ ꯈꯔ ꯃꯥꯔꯒ ꯑꯍꯜ ꯑꯁꯤꯗ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛ ꯇꯨꯔꯨꯔꯦ꯫ ꯃꯗꯨꯗ ꯑꯍꯜ ꯑꯁꯤꯅ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ, ꯑꯩꯅ ꯑꯣꯠꯄ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯈꯪ ꯂꯩꯔꯝꯕꯅꯦꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯨꯅ ꯈꯨꯟꯖꯤꯜꯂꯨ, ꯃꯤꯇꯥꯡꯕꯤꯅ ꯍꯦꯛ ꯆꯩꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯃꯧ ꯑꯗꯨꯅ ꯃꯤꯠ ꯇꯥꯡꯕ ꯐꯥꯎꯔꯦ꯫ ꯑꯩꯅ ꯑꯣꯏꯅ ꯇꯥꯡꯂꯤꯗꯅ꯫ ꯅꯪꯅ ꯅꯃꯧꯁꯤꯡ ꯑꯣꯠꯄꯗꯣ ꯅꯆꯥꯅꯨꯄꯥꯈꯩꯗꯤ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯏꯆꯥ ꯃꯔꯤꯗꯣ ꯂꯣꯏꯅ ꯏꯜꯂꯤ꯫ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯏꯅꯤꯅ ꯏꯆꯥꯁꯨ ꯑꯃꯠꯇ ꯐꯠꯇꯕ? ꯍꯣꯏ, ꯑꯩꯒꯤ ꯅꯨꯄꯥꯕꯨꯗꯤ ꯌꯥꯝꯅ ꯐꯩꯀꯣ, ꯑꯗꯥꯃꯣꯔꯥ ꯑꯣꯏꯖꯔꯁꯨ, ꯑꯗꯨꯅꯕꯨ ꯉꯟꯅ ꯕꯪ ꯆꯨꯔꯒ ꯁꯤꯈ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯑꯁꯤꯗꯤ ꯃꯩ ꯇꯥꯗꯧꯔꯤꯍꯦ꯫ ꯂꯥꯟꯃꯤ ꯈꯔ, ꯌꯥꯝ ꯊꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ 4 ꯑꯗꯣ ꯄꯨꯔꯛꯎꯍꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯦ ꯑꯁꯣꯝꯗ ꯂꯦꯞꯍꯜꯂꯨ꯫ ꯑꯁꯨꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨ ꯃꯊꯪ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯖꯕ ꯃꯤꯁꯤꯡꯕꯨꯅ ꯇꯣꯈꯥꯏꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯖꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯣꯈꯥꯏꯅ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯧ ꯂꯥꯏꯊꯨꯡꯄꯥꯛꯄꯤ ꯑꯗꯨꯅ ꯇꯣꯈꯥꯏꯅ ꯃꯊꯟꯇ ꯊꯝꯂꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯊꯝꯂꯤꯕꯁꯤꯅ? ꯑꯗꯨꯒ ꯅꯨꯄꯥ 4 ꯍꯧꯖꯤꯛ ꯂꯧꯔꯨꯕꯁꯤꯃꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯤꯕꯁꯤꯕꯨ ꯐꯨꯗꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯍꯜꯕꯨ, ꯃꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯍꯟꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯦꯟꯗꯕ ꯂꯩꯔꯤꯒꯦ? ꯂꯩꯔꯒꯗꯤ ꯍꯥꯏꯍꯧꯔꯣ꯫ ꯍꯣꯔꯦꯟ ꯑꯩꯅ ꯋꯥꯌꯦꯟꯕ ꯍꯧꯈ꯭ꯔꯕꯗꯤ ꯃꯔꯛ ꯊꯠꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯖꯗꯦ꯫ ꯏꯅꯤꯡꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯊꯥꯖꯕ ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯪꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯆꯨꯝ ꯑꯔꯥꯟ ꯃꯨꯟꯅ ꯈꯪꯕꯤꯗꯨꯅ ꯆꯨꯝꯅ ꯋꯥꯌꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯌꯥꯝꯅ ꯃꯉꯛ ꯀꯟꯕꯒꯨꯝ ꯇꯧꯔꯤꯌꯦ꯫ ꯅꯤꯡꯊꯧꯅ, ꯂꯥꯟꯃꯤ, ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗꯀꯣ꯫ ꯍꯥꯏ, ꯅꯪꯁꯨ ꯃꯣꯏ 4ꯒꯤ ꯃꯔꯛꯇ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯖꯔꯔꯣꯏꯒꯦ꯫ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯦꯞꯇ꯭ꯔꯗꯤ ꯅꯪ… ꯏꯅꯤꯡꯊꯧ, ꯑꯩ ꯂꯦꯞꯆꯔꯨꯔꯒꯦ꯫ ꯑꯣ, ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯇꯥꯡ ꯆꯥꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨꯅ ꯇꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯐꯖꯅ ꯈꯪꯗꯧꯔꯦꯕꯀꯣ꯫ ꯏꯅꯥꯏꯁꯥ, ꯑꯍꯜ ꯑꯁꯤꯒ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯐꯤꯗꯥ ꯑꯁꯣꯝꯗ ꯐꯝꯍꯜꯂꯨꯍꯦ, ꯑꯩ ꯋꯥꯌꯦꯟꯕ ꯍꯧꯔꯒꯦ꯫ ꯑꯩꯒꯤ ꯇꯣꯈꯥꯏꯅ ꯊꯝꯕ ꯂꯥꯟꯃꯤ ꯃꯣꯏ 5ꯗꯣ ꯀꯧꯊꯣꯔꯛꯎꯍꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ, ꯅꯣꯏ 4ꯗꯤ ꯈꯪꯉꯝꯃꯣꯏ, ꯏꯅꯤꯡꯊꯧꯅ ꯃꯣꯏ 5 ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯗꯣ ꯑꯩꯗꯤ ꯐꯖꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯣꯏ 4 ꯅꯁꯥꯁꯤꯡꯗꯣ ꯁꯦꯝ ꯁꯥꯗꯨꯗ ꯂꯩꯔꯣꯍꯦ, ꯑꯩꯁꯨ ꯂꯩꯔꯒꯦ꯫ ꯅꯨꯄꯥ 4 ꯑꯗꯨꯅ, ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯕꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯧꯕ ꯃꯥꯜꯂꯤ ꯀꯥꯏꯅ
ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯒ ꯐꯨꯗꯧꯒꯤ ꯀꯧꯕ ꯑꯣꯏꯔꯝꯃꯤꯗꯅ꯫ ꯇꯨ ꯂꯥꯟꯃꯤ ꯃꯣꯏ ꯃꯉꯥꯗꯣ ꯃꯈꯨꯠꯇ ꯂꯤꯒꯤ ꯂꯤꯆꯩ ꯃꯔꯨ ꯊꯥꯎ ꯐꯖꯅ ꯇꯩꯔꯒ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯇꯨ꯫ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯑꯁꯤꯗꯤ ꯆꯥꯎꯃꯟꯗ꯭ꯔꯣ? ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯉꯥ ꯃꯣꯏ ꯃꯔꯤ ꯑꯁꯦ ꯍꯥꯟꯅ ꯐꯖꯅ ꯄꯨꯊꯧ꯫ ꯃꯃꯥꯒ ꯃꯥꯟꯅꯔꯒ ꯃꯥꯏ ꯃꯥꯏ ꯅꯨꯄꯤꯕꯨ ꯑꯣꯠꯅꯩꯕ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯅꯨꯄꯥ ꯃꯔꯤ ꯑꯁꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯁꯤꯁꯨ ꯐꯖꯅ ꯁꯦꯠꯊꯧ꯫ ꯃꯥꯅ ꯃꯆꯤꯟ ꯌꯥꯝꯅ ꯐꯕꯒꯤꯅꯤ, ꯑꯗꯨꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ꯫ ꯂꯥꯟꯃꯤ ꯃꯉꯥ ꯑꯗꯨꯅ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯣꯏ ꯃꯉꯥꯗꯣ ꯑꯌꯣ ꯁꯤꯔꯦ ꯁꯤꯔꯦ ꯌꯥꯏꯔꯣꯡ ꯀꯥꯏꯔꯦ ꯑꯌꯣ ꯈꯔ ꯇꯞꯅ ꯐꯨꯕꯤꯌꯣ ꯑꯌꯣ꯫ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯏꯔꯟ ꯌꯥꯖꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ꯫ ꯑꯃꯅ ꯑꯩꯗꯤ ꯂꯥꯟꯗꯦꯍꯦ, ꯅꯣꯏ ꯂꯥꯜꯂꯗꯤ ꯍꯥꯏꯖꯍꯧ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯂꯥꯟꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟꯗꯦꯗ, ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯣꯏ ꯃꯉꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯣ? ꯅꯠꯇꯦ, ꯅꯣꯏ ꯃꯉꯥꯕꯨ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯃꯈꯥ ꯁꯝꯊꯔꯛꯈꯣꯔꯣ? ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯦꯗ ꯑꯌꯣ ꯀꯅꯥꯅꯣꯝꯇ ꯍꯣꯔꯦꯟ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯨꯀꯣ꯫ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯇꯥꯖꯔꯦ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯑꯣꯠꯆꯔꯔꯣꯏ, ꯃꯣꯏꯕꯨ ꯂꯨꯅ ꯂꯨꯅ ꯇꯧꯖꯔꯒꯦ꯫ ꯏꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯐꯠꯇꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯏꯟꯖꯔꯔꯣꯏꯒꯦ ꯏꯅꯤꯡꯊꯧ꯫ ꯃꯣꯏ ꯃꯉꯥꯗꯣ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣꯍꯦ, ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯧꯒꯠꯄ ꯉꯝꯂꯀꯥꯟꯗ ꯆꯠꯆꯈꯤꯁꯅꯤ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯃꯣꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯜꯂꯨ꯫ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯂꯥꯟꯖꯔꯦ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯃꯣꯏ ꯑꯇꯩꯅ ꯃꯥꯕꯨ ꯉꯁꯥꯏ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯜꯂꯦꯅ ꯀꯞꯄꯤꯕꯁꯤꯕꯣ? ꯃꯇꯝ ꯍꯦꯜꯂꯦꯅꯦꯍꯦ, ꯅꯪꯕꯨ ꯉꯁꯥꯏꯅ ꯑꯩꯅ ꯋꯥ ꯐꯖꯅ ꯍꯪꯂꯤꯉꯩꯗ ꯑꯆꯨꯝꯕꯗꯣ ꯐꯖꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯅꯨꯄꯥ ꯑꯁꯤꯅ ꯀꯞꯄꯁꯦ ꯅꯤꯡꯊꯧ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ, ꯑꯗꯨꯅꯅꯦ ꯃꯥ ꯍꯥꯟꯅ ꯐꯨ, ꯑꯗꯨꯒ ꯑꯔꯣꯏꯕꯗꯁꯨ ꯐꯨ꯫ ꯀꯔꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧ? ꯑꯌꯣ ꯁꯤꯔꯦ ꯁꯤꯔꯦ꯫ ꯃꯣꯏ ꯑꯇꯩ ꯑꯗꯨꯅ ꯃꯣꯏ ꯐꯨꯕ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯀꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐꯤ ꯃꯥꯡꯕ ꯌꯥꯎꯔꯦ, ꯃꯅꯝꯁꯤ ꯌꯥꯗ꯭ꯔꯦꯍꯦ꯫ ꯃꯧ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦꯅ ꯍꯦꯟꯅ ꯐꯨꯔꯛꯑꯅꯤꯗꯣ, ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯨꯔꯅꯤꯗꯣ꯫ ꯑꯣ, ꯐꯠꯇꯕ ꯇꯧꯕꯒꯤ ꯃꯍꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ, ꯁꯤꯇꯁꯨ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯅꯥꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯨꯕ, ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯄꯥꯝꯂꯨꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯤꯗꯀꯣ꯫ ꯑꯩ ꯃꯣꯏꯅ ꯃꯤ ꯐꯨꯕꯁꯦ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯤꯗ ꯑꯩ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯨꯔꯤꯕꯁꯦ ꯌꯦꯡꯗꯕ ꯃꯤꯁꯤꯡꯗꯣ ꯍꯦꯟꯅ ꯐꯨꯒꯅꯤꯀꯣ꯫ ꯃꯧ ꯑꯗꯨꯅ ꯑꯩꯗꯤ ꯌꯦꯡꯉꯤ, ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯅ ꯂꯥꯏꯊꯣꯡꯄꯣꯛꯄꯤ, ꯅꯪ ꯈꯛꯇ ꯉꯥꯏꯔꯦꯅꯦꯍꯦ, ꯂꯥꯎꯅꯦ ꯂꯦꯞꯄ ꯍꯧꯕ ꯌꯥꯔꯦꯅꯦ꯫ ꯏꯅꯤꯡꯊꯧ, ꯃꯣꯏꯁꯤꯡꯁꯦ ꯍꯥꯟꯅꯃꯨꯛꯇ ꯊꯥꯡꯗꯣꯛꯍꯟꯈꯨꯋꯣ, ꯑꯗꯨꯒ ꯑꯩ ꯂꯦꯞꯆꯔꯒꯦ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯇꯪꯒ, ꯃꯣꯏ ꯑꯇꯩꯁꯤꯗꯤ ꯐꯨꯔꯔꯣꯏꯗ꯭ꯔꯣ ꯏꯅꯤꯡꯊꯧ? ꯃꯣꯏꯁꯤꯗꯤ ꯃꯁꯥꯒꯤ ꯃꯔꯥꯟ ꯌꯥꯖꯔꯕ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯤꯁꯛ ꯈꯪꯂꯕ ꯃꯤꯁꯤꯡꯅꯤꯅꯦ, ꯑꯗꯨꯅ ꯃꯣꯏꯗꯤ ꯐꯨꯔꯔꯣꯏꯅꯦ꯫ ꯃꯣꯏꯗꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯏꯌꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯂꯦꯞꯆꯔꯦ, ꯈꯔ ꯇꯞꯅ꯫ ꯑꯌꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ, ꯁꯨꯃꯥꯏꯅ ꯐꯨꯗꯧꯕ ꯑꯣꯏꯔꯕꯗꯤ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯌꯣ ꯏꯃꯥ꯫
ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯅꯦ ꯆꯩꯗꯣ ꯊꯝꯃꯨ ꯊꯥꯡ ꯄꯥꯏꯌꯨ ꯍꯥ ꯏꯅꯤꯡꯊꯧ ꯋꯥ ꯁꯣꯏꯕꯒꯁꯦ ꯌꯥꯗ꯭ꯔꯕꯣ ꯍꯥꯠꯄꯤꯒꯅꯨꯋꯣ ꯄꯦꯟꯅ ꯑꯗꯨꯝ ꯐꯨꯕꯤꯌꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯕꯁꯤꯕꯨ ꯃꯣꯏ ꯑꯇꯩꯁꯤꯁꯨ ꯅꯥꯔꯝꯒꯗ꯭ꯔꯣ ꯑꯌꯣ ꯏꯃꯥ ꯂꯥꯟꯃꯤꯁꯤꯡ ꯃꯣꯏꯁꯤꯡꯗꯣ ꯀꯗꯥꯏꯗꯅꯣꯃ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ ꯍꯣꯏ ꯏꯅꯤꯡꯊꯧ ꯐꯖꯅ ꯅꯝꯊꯤꯕꯁꯨ ꯌꯥꯎꯔꯤ ꯁꯤꯗꯤ ꯁꯒꯥꯏ ꯁꯥꯔꯒ ꯄꯨꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯍꯜ ꯑꯩꯒꯤꯗꯤ ꯋꯥꯔꯛꯄ ꯋꯥꯌꯦꯟꯕ ꯂꯣꯏꯔꯦꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯔꯒꯗꯤ ꯃꯁꯥꯅ ꯃꯔꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯔꯥꯟꯁꯤꯡꯗꯣ ꯈꯪꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯖꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯣꯏꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯄꯤꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯁꯣꯏꯅꯥꯏꯔꯕ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯁꯣꯝ ꯑꯍꯟꯅ ꯐꯍꯟꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯊꯝꯂꯁꯤꯔꯣ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯤꯌꯦ ꯂꯥꯏ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯁꯥꯅ ꯅꯔꯥꯟ ꯌꯥꯖꯔꯕ ꯆꯪꯖꯔꯛꯂꯕ ꯃꯤꯗꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯅꯣꯏ ꯍꯥꯟꯅ ꯇꯧꯔꯝꯕ ꯇꯥꯏꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯣꯏꯅ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯑꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯕ ꯐꯪꯂꯅꯤ ꯇꯥꯛꯄꯤꯌꯨꯗꯣ ꯑꯍꯜ ꯑꯩꯈꯣꯏ ꯑꯍꯜꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯖꯒꯦꯅꯦ ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯎ ꯈꯨꯟ ꯈꯨꯟ ꯆꯠꯇꯨꯅ ꯑꯋꯥꯅ ꯇꯥꯔꯕ ꯂꯥꯏꯔꯕ ꯑꯁꯣꯟꯕ ꯏꯃꯨꯡ ꯆꯥꯝꯃꯗ ꯅꯣꯏ ꯃꯌꯥꯝꯅ ꯉꯝꯖꯕ ꯑꯔꯩ ꯑꯔꯩꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯗꯨꯒ ꯅꯣꯏꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏꯒꯤ ꯑꯅꯥꯕ ꯑꯁꯣꯏꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯔꯗꯕꯅꯤꯀꯣ ꯋꯥꯐꯝ ꯑꯃꯅ ꯏꯅꯤꯡꯊꯧ ꯃꯔꯥ ꯂꯩꯔꯕ ꯐꯨꯗꯨꯅ ꯋꯥꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯏꯅꯤꯡꯊꯧꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯃꯣꯏꯁꯤꯡꯕꯨꯁꯨ ꯑꯐꯕ ꯊꯕꯛ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯕꯗꯤ ꯃꯣꯏꯁꯤꯡꯒꯤ ꯑꯅꯥꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯔꯛꯄ ꯑꯣꯏꯖꯁꯅꯤꯅꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯍꯟ ꯅꯪꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯑꯍꯟ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟꯒ ꯁꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯣ ꯐꯠꯇꯕ ꯂꯝꯕꯤꯗ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯗꯧꯔꯦꯗꯣ ꯑꯍꯜ ꯑꯁꯦ ꯃꯍꯩ ꯈꯔ ꯍꯩꯗꯅ ꯃꯤ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯅ ꯇꯧꯕꯁꯤꯗ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯅꯣꯛꯇꯅꯒ ꯇꯧꯏꯅꯦꯍꯦ ꯅꯤꯡꯊꯧ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯍꯩ ꯍꯩꯔꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯑꯍꯜ ꯑꯁꯦ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯍꯥ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯒꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯥꯊꯩꯔꯒ ꯆꯠꯂꯒꯦ ꯀꯥꯏꯅ ꯍꯥꯏꯅꯦꯍꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯕꯁꯨ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯍꯟ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯆꯠꯀꯗꯕꯅꯤ ꯌꯥꯗ꯭ꯔꯒꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯦ ꯈꯪꯉꯨꯍꯦ ꯁꯅꯥꯊꯣꯏꯅ ꯄꯨꯄꯨ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯐꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯦꯗꯅ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯩꯕꯨ ꯐꯠꯇꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯍꯦꯔꯥ ꯂꯥꯟꯃꯤꯁꯥ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯐꯨꯊꯧꯍꯦ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯇꯞꯊꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤꯗ ꯀꯔꯤꯒꯤ ꯇꯞꯊꯕ ꯐꯨꯔꯝꯗ ꯌꯧꯔꯛꯂꯕ ꯀꯥꯟꯁꯤꯗ ꯀꯤꯔꯕꯣ ꯍꯥ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯔꯤ ꯇꯧꯗꯣꯏꯕ ꯑꯍꯟ ꯅꯪꯅ ꯂꯥꯟꯃꯤ ꯅꯣꯏ ꯃꯉꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯐꯨ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯑꯩ ꯑꯣꯏꯅ ꯐꯥꯔꯒ ꯊꯥꯡꯉꯤꯗꯨꯕꯣ ꯊꯥꯗꯧꯅꯦꯍꯦ ꯅꯣꯏ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯅꯤꯡꯕ꯭ꯔꯥ ꯍꯥ ꯑꯌꯣꯌꯣ ꯐꯨꯔꯛꯀꯅꯨꯅꯦꯍꯦ ꯅꯥꯏꯅꯦꯍꯦ ꯅꯥꯏꯌꯦ ꯑꯌꯣꯌꯣ ꯍꯦ ꯑꯍꯜ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯇꯧꯍꯟꯕꯅꯤꯅꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦꯍꯦ ꯑꯌꯣ ꯏꯃꯥ ꯂꯥꯟꯃꯤ ꯑꯃꯅ
ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯦ ꯍꯣꯔꯦꯟꯗꯤ ꯐꯝꯕ ꯌꯥꯔꯣꯏꯕ ꯐꯖꯅ ꯐꯨꯔꯦꯕ 이수 ꯁꯅꯥꯊꯣꯏ ꯂꯥꯎ 이ꯕꯥꯅꯤ ꯆꯠꯂꯁꯤ ꯄꯨꯄꯨ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯍꯍ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯛꯑꯣꯅꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯍꯟ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯑꯌꯣꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯥꯝꯂꯝꯃꯣ ꯑꯌꯣꯌꯣ ahal aduga sanathoi-gadu thokkhibadagi konung adu maning mamang haiduna niglaklammi aduga ningthau adusu phuba toklammi ningthau adu gyan tarai mi natte lai oiramgani haina numit adudagi ningthau su gyan tarammi aduga lai ahan-ga sanathoi-gasu makha tana aphaba migina aphaba mahai phattaba migina phattaba mahai piduna makha taba khongchat chatkhirami